Manipur government ki staff kharagi ST certificate ta yawba tribe ki maming official oiba list ta yawramdri. Manipur government ki makhara thabak toriba scheduled tribe certificate paiba employee kharagi tribe ki maming asi parliament approve tauba ST list ta yawramdri haina Right to Information RTI Act ki makhada phangba information amana hairi Manipur government ki department kunga mari rom da hangkhiba RTI ki wahang adu ki manungda department taraga hundoina pakum pirakhi department amagi oina di masigi employee kharagi ST certificate ta yaoriba tribe ki maming asi isti an official oina sakhangba masum parliament approve tabu Manipur ki tribe list ta yaudaba oibana internal investigation sa thabokre hairi Manipur ki oina ST list ta recognized tribe kuntraga mari lei masigi manungda any Kuki tribe habisi tongana thami ST list asigi ikon kona English singani ga taraga ni thuida hapsin ki ba tribe asi mati ni wahang mari hangduna ihan hanbu oina sai asigi April 13 da thakiba RTI gi application da karamna ST certificate pibege masum karamna verification tawbagi haibigi matangda Manipur government ki Department of Personnel and Administrative Reforms Personnel Division na me manga da pirakiba pakumda Department of Personnel da हाइरिबे रिकॉर्ड अदु लेते अपॉइंटमेंट की थबा असि मरी लेनब डिपार्टमेंट न तौबने हाइरि डीपी न पिरखिबा पाखुम अदु थाउसादबा मसुम रेस्पोंसिबल यावदबा पाखुमनी हाइबग लोइनना मे कुंथ्रा दा अपील अमा फाइल तखि हाइरिबा अपील अदु डीपी द रिकॉर्ड लेते हाइरिबसि मरम जादबा मने मरम दि रूल ऑफ एलोकेशन ऑफ बिजनेस frame under Article 166 of the Constitution ki makada Department of Personnel asi service method nodal authority ni masida employee amagi service record appointment promotion amasum state amadi central civil service employee singi grievances khangpam topani masigi matung tarakpo in Department of Personnel and Administrative Reforms Personnel Division say gi zone kungamari da Manipur government ki department khudima ki administrative secretary khudimak sithi ama thaki thariba sithi ru department ni phurom dani sithi adu da RTI gi hangliba wahang sing adu gi pakom pira o haibani wahang adu da Manipur government gi employee sing ki manung da any Kuki tribe amasum thadau tribe ki manung chanba employee sing gi masing khwai digi makhoi gi ST certificate asi kanana issue tawbagi amasung kanana verify tawbagi haba ohangi pakum pira o haibani Department of Personnel and Administrative Reforms Personnel Division na Department ni phurom na pikhiba sithi adugi pakum adugi manungda Department taragum doina pakum pirakhi department sing adugi manungda MS PDCL urkhul Ayush CAF and PD Water Resources Finance Fisheries MSPCL Transport Heirlooms and Textile, Agriculture, Family Welfare, Mahut Municipal Administration, Housing and Urban Development amasum Horticulture ni Department sina pirako pakhungi matungina Water Resources Department thamlakpo wafamda Department asina English singa ga ahumda any Kuki tribe ki manungda employee manga recruit toki sahi aduda any Kuki tribe haiba wahi asi ST list chalankibani हाइरिबा मेंबर मंगा अदुगी मनुंगदा मेंबर मरीदी मखोई अपोकपिगी ST सर्टिफिकेट थादौ ट्राइब हाइन इरमी अदुबा मंगा सुबा मी अदुगी सर्टिफिकेट तदी वाईफाई ट्राइब हाइन इरमी मतम अदुदा वाईफाई ट्राइब सि एनी कुकी ट्राइब की मनुंग चंद्रिंगाई की ममांगदनी डिपार्टमेंट असिना मखाताना थंबा वाफम द इंग्लिश ngani ahumdigi hauraga thadau tribe tigi punami taraga manga appoint tokre hari sei sigi jun taraga mathuida Manipur government gi TAN Hills Department pikiba RTI gi wangi pakumamada scheduled tribe certificate asi tribe amadigi atopa tribe amada hongdok hongjin tawbagi wafam leiti haina phongdorakhi nakalamoramda Cap and PD Department English ngani ga kunga manga gi August taraga nipan da any Kuki tribe ki manungsanba mi tara hena hapa ngamkhre ST category Yeknaba takpa si makoigi mathaunati adumaina Manipur gi ST list thadau Kuki amasum Kuki tribe haba wahi amata hapa leiti Department khara gi matung inadi makoi appointment pirubadu Constitution ki Article 16 clause 4 gi makhada oibra hairibadu gi makhada ST community ki tam Article sahunga ni fuga ni thoi gi makhada ST community SC notify tawbani mata asida ningsingbu yabadi India ki khwaidagi sawa Supreme Court na kyara khana pi ki warepta karigumba caste natragana tribe certificate asi invalid oirabadi makoi bu appointment tawribadu invalid oigadabani haibishini Christmas kumaina lakpada ingna singna nungsi sanana laiminasi amuktangdi hainasidana Christian lining sandolamba Prabhu Jisu Christ ki mapo numit December kunga mga yorokli numit asi Christian lining sa liba singidi khwaidigi maru oiba kumayamani
mi amaga kanglup amaga phurup amagi marakta nungsiba ingtapa thajaba thamnaba amasum amana amabu ngakpiba haiba paujal asi soidana pine laining asibu chena thajajaba miyoi kyana churchta chatuna laining lesson yawgani thaunigani amasum carol sakani yumsing Christmas ki u amasum star sing lighting oina semsai maru mapa amasum imung manung mas samin thakminabaga loinana amana amada khudol potpine lairaba amasum tola taraba singna numira sida mateng pangmasani malemgi oina miyoi billion nipalom leibada Christian satpegi masing asi sarona sada kuntraromni haibide miyoi billion 2.3 romni Christian lining sali atai lining satpasingdagi Christian lining satpasingna masing heli masigi hek mathangda Islam lining satpegi masingna billion ani romni aduga Hindu lining satpa singina billion 1.2 romni Buddhism amasum Judaism satpa miyoi million kharasu lei maram aduna December kunga mangara pangthokliba Christmas kumai asi malemda khwaiding sawu kumai wari kumza English ngani ga taraka mathoi gi mi kok thibigi matungina Manipur da Christian population asi saurakna lakh 11.79 romni Manipur gi population gi sada 41.29 di Christian lining sali state asi gi oina kana Christian lining sali bagi haiba taraga di tribal singna masing yami aduga maitai su haujikti Christian lining satpa migi masing wangkhalakle state asida leiba maitai gi lomek anisu Christian lining sali adumaina Manipur di Christian lining satpegi masing as Hindu gi kangbu digi khajika khandabani Manipur da hauji lainga ki record lairi bas tuan ba kanglup phurup kunthraga mari kunthraga mangani kanglup ki oina yenglaga di Christian lining satpa singna masing yengli Kuki gi phurup ti yaoriba tribal sing naga gi phurup ti yaoriba tribal sing amasu maitai gi marak ti yaoriba tribal sing asigi su khwaidagi sauraba kumai asi December kunga manga asini mausa dagi hauna harau kumai da ngaujaba lam oibana Manipur Christmas ki kumai si numit mangani sumna pangthui aduga atai chakhwalaba lebak singdadi Christmas kumai si gi tungda sahi loirakpa numira masu sahi hobagi numira si yamna maru oiba numit oina launai numira sida su mipum khudimag yepa paujal pibas ane dubo sahi loiba masum hobagi numit sing asi Christmas kumai gi kari su mari leina handi Manipur gi di January ama phawba Christmas ki kumai oina launai Manipur da haukiba sai aniga thani palom simaite amasu Kuki phurup ki marakta asauba lanjau ma thoktuna tangdu laitaba phibam ama purakpa ngamdri Kuki phurup ta lairiba mipum khudima Christian lining sali aduga bakhoiga khana sainariba maitai gi phurup manungda su Christian lining satpa mayam ama yawi lining gi matangna palluraga di Christian heart gi thodok thoki haujik su Christian lining satpa singna Christian lining satpa atop phurup ki mibu sathina wohali unabada hatnabigi phibam da lehali adu oiragadi makoina satliba Christian lining amadi makoina thajajariba Prabhu Jishu aduda kayada sauna namthak tobikhrabano mina mibu hatpa mina mibu otpa migi maral mathum mullaga makoi nungai gani haiba wakhalona sibu Prabhu Jishu na yagadra haibasi amukta Christian oiribasingna isadang biyo miyoi ba haibasi sa makhalamani ngehak saunaba ngehak nungai na da haibasi sada senba matik mayamani adubu matik mayamani adubu asaba nungai na da badu adum loina duna aikoi masil adum khatnabegi phibam da leiba taragadi aikoi gi su awang pathaki wakhal khanba ngamba kangbu ni karamna haigadoribano Manipur aikoi masung ngehak sauna rubada miyoi chani gi humfurong gi punsi manga khrabni miyoi lising humpu gi mathakta masagi maram da mayum thadoktuna lanjeli bani masigi mathakta yum lising 13 ro mai thana khrabani chaitheng aduna maram oiragi hingbagi mahau yaroktaba masum punsi bu karisu leitana khalakpadigi masa mathanda sijana basu yaukhrabani miyoi lising gi sinpa mangkhibadigi khwaidagi lairaba misa oina hingba migi masing isawgomni hengat khrabani sahi nauriba mahiroi sing mahitama phangdabigi awaba mayunari kidney dialysis tawrga hingjaraba miyoi kya ama sikhrabani haujiksu hingbagi mahau yaudraba miyoi kya gi tengtha kol nilibani asigumlaba tanphamasida Christmas kumai lakli aikoi festival asigi saru ama oiriba church lai khurumba satpa thauni ba masum carol saksorba tokadra amasum phizat laiteng anauba laiduna nungai thokpa punsirol amada festival pangthoktragasu ipa Jisuna aikoi masil gi marakta ingna singna laiminanabagi pirama paujel hanu sunaba thadokna duna amana amagi damug yaifanaba khanabagi paujel amasum aswaiba aranma tawkiba singakpiba ngambagi wakhalona du kauthoklagadra mata asida panjaningba wafam di ipa Jisuna aikoina takpiramba aikoi masil nungsina laiminaba amaga thajanaba amasum aikoi masilna tawkiba aranma sing adu kautthoknaraga karigidamakta ingtapa Manipur ama semlasi haina appeal tawnaroi doribano aikoi kautthoknaba amanamabu ngaknaba amasum aikoi masil nungsinaba haiba Jesus Christ ki paujelasida yumpham oiraga Manipur ingtapa phibam ama hanjin halasi haijaningi haiba
ꯋꯥꯌꯦꯜ ꯀꯥꯇꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯉꯥꯛꯀꯤ ꯃꯃꯥꯡꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯗ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯂꯤ ꯅꯦꯔꯣꯀꯥꯒꯤ ꯍꯥꯟꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯝꯕ ꯑꯦꯝ.ꯗꯤ. ꯅꯨꯔꯖꯃꯟ ꯁꯥꯍꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯗ ꯊꯃꯣꯏ ꯁꯨꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ ꯅꯍꯥ ꯀꯌꯥ ꯑꯃ ꯁꯦꯝꯒꯠꯂꯝꯕꯗ ꯑꯃꯁꯨꯡ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥꯈꯥꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯛꯂꯤ